ngasi mayamda khwaidagi interesting oiba haidi video sama ai puraga lakchare haitare adu ngasi khoina lejariba mafam se Agro exclusive Agro gi demo plot angkhoi tani lakchari che adu khoina howdagi loiba bawda haitare from the day one akhoi fields days da mafam se da howdagi loiba bawda Agro na loina fully sponsor tawjaba du akhoi samang na thajaba haitare mafam se budi akhoi moirang thoya haitare moirang thoya kege Agro gi hek nakan da laiminaba akhoi gi plot lam khatani lejari se do yengmina se khoi changa kanda hoji kamaina karma film da khoi morok se lai ge have do yengmina se mayam da khoina khangan janingi se tai thorona te khoina khangan janingi se khoina keidong nung da haidi ngasi bawda ngasi boki yare Agro gi journey se da khoi isana hidak sing akoina puthokchariba hidak sing akoina mayamda phanganjariba hidak sing se akoi isana hana sinnajaba matungda haidi mayamda deliver tawjaba haitare haiba hidak sing sigi quality aduga kari kram kamaina tawge haibadu akoina khanga kanda isana on experience hadi matam kya sahi changna haitare sahi ani hum changna adu mafam ayamba da akoi demo trial tawjarba matungda mayamda hidak sing se akoi deliver tawjabani yohanjabani adu mayamda anoba inot amasuni akoina haidi mathaksi umrok thabada di hojik weather se phatab nina mathak kitang khalle haidi foot taruk taret wangba akhoi gi set amaka akhoina semjare haitare semjar ga mafam da thajari se sumnagi umrok chamri gi marfu pambi chamri marfu khatani akhoina se thajari se ado yengsi morok sigi height aduga thagi date na march tang kun gani panda thajabani do ngasi na akhoi gi june gi tang tara haitare almost 40-45 days ki mayada sorry 70 days mo sura bai tani humdra mangani sura mafam amni chawrak na ko ado changjal laga da yengmina se morok sigi height se mayam no wi re ko tare morok ki makok ki size le re ko sidagi na hawrakanda mana wangai ba chang se amteng si ko sibok ni aina haidi mathak khaliba koina foot taruk tare wangna khaliba mafam sibukta magi keno se mana se tip se yoy do morok sing da yeng se hadi mana da kai gumba ai te ketang mana se da khoi gi kai gumba tin ta gi bagi mami natraga na hadi laina ta gi bagi mami amphau hadi se da u de ko aduga a maton da leiba morok ki masagi sai su dum yeng se tip of da hadi khwai wang ba keno ni sigi masagi sai se almost hadi adum kunau bi tang khai muki chang da dum saw re hai ta aduga se da laiba mapan sing se sida laiba mapan si wali bani ko saw ko da ba yang wali numi humdani muktang sudangai ba mafam mong khang ne ba adugo pan ba di khoi si se 45 days ada dagi pick ne dagi dum pan ba hogra bane ko mamang da videos budi ucharak tre adugo morok sigi height sem tang mayam da yengmina se duga magi size magi makhok leiba dagi awang ba size mayam si phajan ta yengmina se na tawbuni adugo morok tu so kai manung da changa kan da am tan namusi sida paliba morok sing si quality si yeng si kayam chawbano aduga kamai na pan ge do tasena hai kan da yam na hadi quality leba morok ni haibdo mayam da uchaning bai tawne sida morok amka heke bo ko sida lai sing si hekta lage si yeng si morok amna paliba size se ai khu se fanam di sang mune ado smile lai khutang khai muki size dai tare ado morok si chaba kan da kayam sani dom tem bi mem si mapan da export to bu do buk ta haidi yar do morok ki quality ni lai je laina tina am phulaite kusang sem ting sin ngai ko ado akhoi mayam da haijaningi di khangan janingi di tai nate hadi akhoina amko son haijare haitare mayam da Agro na exclusive oiba haidi demo feel akhoi gi thamjara kanda akhoi isana hona jaraga hidak langtana chingbodo matam gi akhoi chana ba hidak langta sindo akhoi kapsara kanda mayam da hidak langtak si ge se fare si ge sin quality maintain tawdre hab do khona khantok khachin tawrakanda afaba quality gi hidak sing do manipur gi lomi chinau sing da haidi deliver tawjabane aduga moroki awang ba sing se mayam lamna yeng do rongone khona 7-8 wang ba khaliba jaga se maton yoge thingi sineba ado wali bani ko si jaga lakto poche aduga akhona si mayam da haidi khangan janingi se ahamba da akhoi hidak langtak sing de amam to ina sum pandraga so ai hidak maru ebe hidak khra haijage magi duration chap chana na matam akhoi ka laga kapi aduga asom mathak thangbada akhoi na hadi DAP na laiba hardugi mahut sinba akhoi MET technology akhoi ga USA dagi direct import torok hida amaka Arboint-P hanna akhoi hida amaka haitare DAP makhalam khaksinagi yamna organic hadi akhoi na ready to dum ngasi senara kan da chaba ya ba haitare NPK form da lakpa hida am khangni do adu mana kap khibagi difference yam thi lei aswai da wangi sida Arboint-P kap khiba jaga ni aduga sona kan da khaga nemi sing sina haitare nem bai di nem di na te akhoi lep tagi hela tani foot taruk ti hena wanga ba tani do chawga da ba yang wali ko amma ton bong ne man hoji ji man tamai se ado wali ba tani do sumai tawduna haidi akhoi kana gumba
Manipurda umorok fazana thabiri bichil naw singna matam gi oiba haidi problem singdu akhoi AR Agro da adum tanabiraga akhoi pijariba contact number da call tawbiro aduga matam gi oiba problem singdu photo kapaga haidi akhoi ge AR Agro da adum thabiro do akhoina khangjaba khara akhoina toujaraba haidi practical knowledge hai tare toujaraba practical knowledge da phangakpa haidi akhoi khangjaba kano mayamdo knowledge mayamda share to minrakanda manipur da haidi economy da haidi yamna depend mapandagi yam depend to daba sathok photo wattaba haitare lamma oimina se doga naha sing hogolei naha sing shu haidi sumaina akoina tawjoriba sumaina hona birakanda dum chahi magi haidi adum achoba income amadi dum create to bangam gani haibadu mayamda thamjaraga hadi ya yogi mai gei dagi yengbiri bichino mayam punamo po khoi thakar phong tok chari